Eikhoi ki lamdam asida normal oiba aduga Eikhoi na hek tabada thak niklaba country North Korea dana illegal oiba Khara hauzik adomasi country amada leire hana khallasi aduga isagi wakhalda phawba idea phawba masi isana ining tamba ngamdaba haibadi masi misak amana control tawraga thamba area amada leire hana khallu adomgi leiriba yum phawba migi property oiba adomna pairiba smartphone phawba asi private oidaba Adomgi diary asina adomgi ithakta evidence oirakpa adubu masi fajarwa film amagi script amadi natte masi North Korea hairiba leibak asida tasengna thoklaba real life ni masi asengba saktam ni country asida K-pop group phawba asi ban tawi BTS ki music phawba ban tawi masini makhoi gi tonganba sangsar amada akibana thallaba punsigi hiram khudimak asi paisilaga thamliba adu aduna ngasigi video sida North Korea na illegal oina lauba adubu Eikhoi ki iramdam aswaida di normal oiba shocking oiba achumba kaya ama puraga lakchari aduna ngasigi video sidi hek hobadagi loira phawba asi mieng tabiduna leibak asida freedom asi leina tragana leite haiba adu amuktang yengminasi ngasi aigi video sida soikiba lankhiba amadi sitanan thawba yawrabasu ngakpiu haina hanna haijari ahanba asidi private property sing asi lepsin jabaki matang da yengsi North Korea da lam amasung major property sing asi state ta belong tawi praja singi oiba makhoi gi oiba lam amata leijade masi Eikhoi na India da amukting yengbiu North Korea amadi India ani gi marak ta leiriba khenaba se Eikhoi na uba phangi North Korea da di government na praja sing da makhoi gi job status amadi loyalty gi mathungin na yum piri aduga leibak asigi khungangi area singda lampumba asi government na paisilli leibak asigi lawmi singa sina punsi supa thabak asi tawba taragasu lawmi singa sigi oiba masagi lam amata leite aduga North Korea gi leibak asigi oina khungangi area da farming asi cooperative ki farming oina tawi haibadi cooperative farming asi asoba farm singadu government na control tawduna families kaya amana punsiladuna sab manaba lamda thabak suhalli aduna government na laufam aduda kari karamba mahi marong singasi thagani aduga masi kayam yamna mahi marong singasi puthokani haibadusu government na hisab asi hotli aduga masida puthokliba mahi marong sing pochei singadu kadaida karamba mafamda thamgani haiba adusu government na control tawi masi khudam oina pallabada lawmi amada laufam macha ma pire haina khallasi madugi laufam aduda phau thare phau asi lok loira matungda thokliba phaugi asoba saruk amadi government piba asi tari aduga aremba khara aduna imungi oihogani aduna lawmi adu owner amadi natte government gi lamda thabak suba sinmi amaga mane aduga amana lawmi sing aduna makhoi gi lam sing adu yonba yade makhoi gi masa masuda phauba inheritance oina piba sisu yade lawfam singda kari karamba mahi marong sing asi thagani haibadusu masa matomta lepsaba si yade government gi permission amata yaudana laufam sing asisu thadokpa khak yade adubu masi Eikhoi na munna amuk yengubada government na khudimak asi control tawrabasu small private plot kharadi adumak leiri aduga masi karigumba kanda North Korea da leiriba yum sing aduda isa gi yum madugi akoibada sumangda oiro yena khada oiro maningda oiro inkhol macha oina karigumba insang napi posei kharadi thaba yali aduga masi local market ta tonganba extra oina iwanba asi yahalli masi survival gi oina di yamna tangai phadaba haibudu oiri government na leibak adugi praja sing aduda leinaba yum sing adu piri lawmi sing adugi family sing adu farm gi thabak sufam da leihalli adubu masi makhoina yum aduda leiba amadi makhoi gi family aduna sijanaba khaktamak yahalli masida lawmi sing aduna masa gi yumpham sing adu yonba yade aduga atopa yum amasu amuk leiba yade masi India da haiba taragadi property sing asi masa gi mingda loina lepsin ba yaribani masi gi khenabasi Eikhoi na uba phangli aduga ani suba asina North Korea da no personal privacy asi lei masina haibadi privacy leite haibadi amaromda masi leibak adugi tungan ba mafam khudimakta camera palaga yengsilli haibadi natte adubu masi wa ngangbadu oiro tawriba thabak amadi isana pamjana khanjaba wakhal phawba asi ningtamna khanba asi mapal thokna haijaba ngamdaba asini masigi maramdi kanagumana report tawkhiba targadi siba phawbagi chairak sing asi phangba yaribani masida paw sing asi pithok pisin tawnaba makhoigi aronba neighborhood information system haina lei masida local neighborhood khudingi oiba leader haibadi local watcher haina lei
masibu North Korea da inbinban system haina su kawi masigi system asina family khudingi oiba record sing asi thamgani masida family gi mioi sing aduna tawba thabak khudimak asi yengchingani aduga makhoina government gi rule sing asi follow tawribra haina su kupna senagani masi real life ta khudam oina pallabada leibak adugi oina makhoigi hoji maki oina leader oiriba Kim Jong Un gi mahaki phataba maram khara palluba hairuba taragadi misak adugi yumthangnabana lona thupna report tawramba yai masi kari maram gi no haiba taragadi misak adugi mahaki naknaba marup mapang mari mata phauba aduna makhoi asisu senarakpa yai haiba asi khanbadagi masida makhoina kiduna misak adubu report tawba yai aduga amana aikhoina hojik leiriba leibak India da amuktang yengbiu aikhoi khudimakna pairiba isa isagi smartphone sing asi aikhoi khudimaki oiba kusira sida painaribani adubu masigi matang asida laibak thiribadi North Korea dadi leibak adugi mioi ayamana painariba phone sing asi government control tawba phone sing asi sijinai masigi phone sing asi country gi mapalda call tawba yade free internet asi sijinabasu yade calls amadi message sing asi check tawgani masi karigumba kanda suspicious oiba natragana singnaba mawong mataw asi uba taragadi maduna khudong thiba asi tagadoribani khudam oina atopa leibakta leiba misak amada karigumba contact tawramba targadi masida ahakpa sathiba chaira kaya ama supiri mathangi sidi internet amade social media gi matangni haibadi leibak asigi praja singna Google YouTube natragana social media na singba tungan ba masigi platform sing asi sijinaba khak yade masigi mahutta North Korea gi government na approve tawraba yaraba content khara khaktamak asi utpa close network khaktamak asi sijinaba yai maram asina government na utpa pamliba adu khaktamak lebak adugi praja singda uhangani aduga masida surveillance amadi random check sing asi ningthijana tawi masi mafam khudimak kinate adubu masi mafam kharada CCTV police check amadi official sing aduna yum singda warning amata yaudana lakpa yai masigi manung sanna makhoina TV check tawi radio natragana device sing asi check tawi masi khudam oina hairabada radio phawbada fixed channel asi thamduna foreign channel phawba asi tahande aduga mathangda lakcheningbadi khwaidagi sathiba pot amani haibadi kanagumba amana adom asi yengsinbidre haiba asi targasu makhoigi wakhalda arwanba thabak amata tawba asi sukngam ngamde maram asina masida freely oina wangang thokpa asi ngamde atwopa mioi sing asida thajaba ngamde risky oiba topic sing asida makhoi asi yausilude aduga yamna strict oiba rule amana family amagi kanagumbana aranba thabak ama tawramba targadi whole family adugi mioi sing adu apunba oina family aduma sairakpi masibu gilbai association haina kawi khudam oina pallabada imung amagi misak amana haibadi masanupa aduna North Korea gi government asibu yaningdaba pendaba phongtokpa targadi tawramba targadi mahakki parents sing amadi masin manau phawba asida awaba asi tagadoribani aduga nakallamaromda North Korea da taba yaba isai asi government approve tawraba music ngaktani haibadi masida country asibu thagatpa isai leibak adugi army sing asibu thagatpa isai amadi makhoigi leader Kim Jong Un asibu thagatpa isai amadi traditional patriotic oiba isai tamak tabi yai masigi isai sing asi TV da radio da amadi public ki event sing da thaduna thammi aduga masida foreign gi entertainment sing van tawi amadi K-pop band sing haibadi BTS band tawi Korean dramas Hollywood ki movies sing natragana foreign gi isai sing asi su band tawi masi band tawribagi maramna government na akiba phawi maramdi leibak adugi praja sing na masi yengluba targadi makhoi gi punsi asiga compare tawrakpa yai amasung North Korea gi system gi maramda question kaya ama tawrakpa yai masi mayam asi kibadagi North Korea gi government na masi khudimak asi ban tawribani adum oinamak leibak asida strict oiba rules kaya ama leijaba targasu leibak adugi mioi kaya amana maru oina youth sing aduna lona thupna masi khudimak asi yengnaba khotnai masida makhoina smuggling tawduna USB drives SD cards amadi DVD sing asi sijinari makhoi asi ayamana China gi border aduga South Korea dagi lakpana ayamani makhoina ahingi matamda thongnau khudimak asi setna lonsinduna thajaba yaba makhoi khara tamak asi punsillaga yengminai
मसीगी मरमदी मी अथोपना हेक खंखिबा तारगदी रिपोर्ट हेक्तमक तौखिदोइनी अदुगा मसी करिगुम्बा फाबा तारगदी पनिशमेंट असी अदुकी मतिक चावी ओइथोपा याबा पनिशमेंट खरदी डिवाइसिंग असी कन्फिस्टिकेटेड तौसिनबा हेवी फाइन थीबा इनप्रिजन तौसिनबा अमदी फोर्स लेबर तौहनबा असिनी अदुगा मसी का हेनबा केस सिंगदा प्रेजेंट केम सिंगदा मतम कुइना कुइना लहेनबसु यावी अदुगा मथंगी असिना गवर्नमेंट गी सैकिंग सिस्टम असिगी मतांगनी मसीदा साथीबा खरा अमुक येंगमिनसी लेबाक अदुगी ऑथोरिटी सिंग अदुना एक्टिवली ओइना फोन सिंग अदु चेक तौगनी युमदा लाक्तुना कोइथी थीगनी डिवाइस सिंगदा कुपना थिजिनगनी असिदा स्पेशल टीम सिंगना फॉरेन वीडियोस के पॉप की इसै सिंग अमदी इलीगल फाइन सिंग असि थिजिनगनी मतौ असुम तौना असुक स्ट्रिक्ट ओइबा रूल सिंग असि लैजबा तारगसु नॉर्थ कोरिया गी नहा सिंगना रिक्स लौदुना फॉरेन मीडिया सिंग येंगनबा कन्ना होटनरी मसिगी मरमदी फॉरेन मीडिया सिंगना मखोइगा मानदबा डिफरेंट ओइबा लाइफ अमगी मसक असि उहल्ली मखोइदा फ्रीडम फैशन मॉडर्न सिटीज लव स्टोरीज कया अमसु उतली मसिना खंगनिंबगी लांगतकनब कया अमसु फावल्ली सेंस अमा पुरकनबगी दमकता अपांबा कया अमसु फोंगदोकली मथंगदा नॉर्थ कोरिया दा लैरिबा कैसिनो सिंग असि फॉरेन टूरिस्ट अमदी फॉरेन बिजनेसमैन सिंग खक्तगिनी मसिगी कैसिनो सिंग असि होटल्स अमदी स्पेशल टूरिस्ट एरिया खक्तदा लै मरु ओइना मसिदा नॉर्थ कोरिया गी सिटीजन सिंग असिना संगबा असि यादे फॉरेनर्स खक्तमक असि संगबा याहलिबा असिगी मरमदी मखोइदी डॉलर्स जुआन कुंबा कया अमा करेंसी सिंग असि पुरकी मसिना गवर्नमेंट ना मखोइदगी सेल मयाम अमा लौखटली अदुगा मसि करी मरमगिदमकता नॉर्थ कोरिया गी प्रजा सिंग असि बुना कैसिनो सिंग असिदा संगबा असि जाहनद्रिबनो हाइबा असिगी मरमदी मखोइदा पैसा मांगनी एडिक्शन ओइरकपा याय अमदी सोशल डिसऑर्डर सिंग असि थोलकपा याय हाइबा असि खल्ली अदुगा अमना करीगुम्बदा लैबाक अदुगी प्रजा सिंगना गैम्बल हाइबदी जुआर असि सनरंबा थेंगनबा तारगदी पनिशमेंट पीबा याय हाइबदी फाइन्स थीबा अरेस्ट तौबा अमदी फोर्स लेबर तौबा इम्प्रिजनमेंट तौबा मसी मयाम असी सीरियस ओइबा केस सिंगदा मखोइ सिंग असी चार्ज तौसिल्ली अदुगा मसी करिगुम्बा कांदा स्मॉल गैम्बलिंग हाइबदी बैटिंग मनी गुम्बदसु खुदोंग थीबा असी थोपा याय अदुबु मखोइदा साथीबा पनिशमेंट पीबा तारगसु स्मॉल कार्ड गेम सिंग मरुप मपांग सिंगा बैटिंग तौबा असी सानै अदुगा गवर्नमेंट ना सस्पिशियस ओइबा गैदरिंग सिंग असिदा येंगसिल्ली इलीगल एक्टिविटीज सिंग चेक तौई कनागुम्बा अमना पुलिस दा रिपोर्ट तौरंबा तारगदी पुलिस ना रेड चथबा याय दुगा मथंगी असिना नॉर्थ कोरिया गी प्रजा सिंगी ओइबा बैंक अकाउंट सिंग असि ऐखोइ गी इंडिया गुम्बा लेबाक असिगा यामना खेतनरी मसी यामना डिफरेंट ओइबा मवोंगदा रन तौरी इंडिया दा हाइबा तारगदी बैंक अकाउंट अमा फ्रीली ओइना हांगदोकपा याय पैसा सिंग असि सेनफम सिंग असि सेव तौबा याय ATM UPI अमदी ऑनलाइन की बैंकिंग की सिस्टम कया अमा सिजनबगी खुदोंचाबसिंग असि लई अदुम ओइनमक नॉर्थ कोरिया हारिबा लेबाक असिददी बैंक सिंग असि गवर्नमेंट ना कंट्रोल तौरी बैंक अकाउंट दी लई अदुबु मसी लिमिटेड एक्सेस ओइ फुल्ली ट्रस्टेड ओइदे अदुगा प्रजा सिंगना बैंक ता थाजब असि थमद्रिबगी मरमदी गवर्नमेंट ना पैसा की लंबी असिदा कंट्रोल असि यामना थमखिबदगिनी मसिदा बैंक ता थमलिबा सेनफम सिंग अदु फ्रीज तौसिनबा लौसिनबा अमसुंग गवर्नमेंट की पॉलिसी ना होंदोक होंजिन यामना तोइना तौबा असि थेंगनै खुदम ओइना हाइरबदा ममांगदा गवर्नमेंट ना करेंसी की वैल्यू असि खंगहौदना चेंज तौखिबदा प्रजा सिंग अदुगी सेविंग सिंग अदु अहिंग अमदा मांगखि मसिदगी मियामना बैंक ता पैसा थंबा असि रिस्की ओइ हाइना खनखि अदुबु नॉर्थ कोरिया की मियोइ सिंगना मतौ करमना पैसा सेनफम सिंग असि सेव तौबा यानो मखोइना पैसा सिंग असि सेव तौबगी मवोंग सिंग असि अमुक्ता येंगसि मखोइना पैसा सिंग असि बैंक ता थंबगी महुत्ता अनऑफिशियल ओइबा मेथड ता थम्मी अहानबा मेथड ता युमदा केस ओइना थंबा प्रजा सिंगना बॉक्स ता वाल सिंगदा अमदी सीक्रेट ओइबा फ्लैश कया अमदा पैसा सिंग असि थमलिबनी अदुगा अनिसुबा मेथड ता मखोइना पोचै ओइना लेपसिनबा हाइबदी फौ लेसिनबा सना लेपसिनबा फिरोल लेसिनबा इलेक्ट्रॉनिक की आइटम सिंग असि लेसिनबा मसी मयाम असि तौई मसीगी मरमदी मसीना करेंसी गुमना मखोइगी वैल्यू असि हंथहनबा असि ngamde अदुगा अहुम सुबा मेथड ता चाइनीज की करेंसी ओरिबा युआन अमदी US की डॉलर कया अमसी मखोइना लोना थुपना थमजिल हौबा मसीना लोकल मनी तगिदी यामना स्टेबल ओइबा हेली नॉर्थ कोरिया की प्रजा सिंगना स्टॉक मार्केटिंग दा इन्वेस्ट तौबा सि यादे
mutual fund asi leite, retirement gi plan leite, business banking freedom amata leite, mataw asum tawna government na economy pumba asi control tawraga thammi. Nakala maromda North Korea da government na piriba employees singa asigi salary singa du yamna pi. Maram asina nongmada sangdraba yadraba polam singa si laina buhanabada aduki matik awaba oi. Miyoi ayamba masina maram oiraga side business haibadi unofficial oiba thabak kaya ama tawi amasung masi local market singda yonsilli. Bank singa sina weak oibadagi praja singna directly oina market da yaushinduna makhoina case natragana goods singa si market ta salairi. Masibu informal market saina kawi. Mathangi asina North Korea da karamba personal record singa si thamba yai haibadusu amukti yengminasi. Laibak adugi praja singna personal photo sing diary sing amadi family members singi oiba memory singa si thamba yai. Khudam oina hairabada family gi photo sing haibadi luhongbagi oiro angang singi photo singa si oiro masi singa si thamba yai. Adubu masigi matang asida khwaidagi maru oiba idea amana politically safe haiba asini. Masina hairibadi madudi Eikhoina government gi mayokta karigumba amata iba ngangba asi yade haibani. Dangerous oiba content haibadi Kim Jong-un nasibu criticize tawba mahakpu saiba ngangba pendaba yaningdaba phungdokpa singa si pungthing thingi. North Korea da lairiba government asigi system singa sibu ngangba saiba pendaba phungdokpa complaint tawba country asibu thadolaga chatningbagi apamba leiba natragana foreign countries singa sibu yamna ka hena thagatpa yade. Masina yamna sathiba punishment kaya ama piba yai. Mataw asum tawna North Korean singa sigi wakhal amadi writing kaya ama masana masa sibu control tawsillaga thammi. Khudam oina hairabada adwamna karigumba diary ama ire hana khallasi asumna nahakna iriba diary aduda life is hard, government is bad haina masigi wahay parengasi adwamna karigumba iba targadi thengnaba targadi yamna sathiba ahakba sibagi chairak phawba piba yai. Haibadi masigi wahay pareng sing asi yamna khudong thiningai oi haiba asi takli masigi maramdi adwamna government asipu phatte hairubadagi sathiba chairak sing asi phangadoribani. Aduga nakala maromda karigumba adwamna nahaki diary da today I work hard and I support my country, I love my country haiba wahay pareng asi adwamgi diary da karigumba isiluba targadi adwam safe oire haiba asi tai. Masigi maramdi adwamna adomgi country asibu support tawrubagi damakta nushirubagi damakta khudong thiba amata nanglaroi. Maramasina kuina sangna hingnabagi damakta makhogi writing sing asi hongdokpa tabasu kaya amani. Makhoi yamna chikhindaba yade masigi maramdi authority sing aduna yumda check tawba asi toina lai. Personal item singda inspect tawba yumthangnaba natragana informant sing aduna suspicious oiba behavior sing asigi report sing asi toina pisilli. Aduga yamna interesting oiba amana photo sing asigi oiba tonganba rule lei haibadi normal photo sing haibadi family gi marup mapang sing gi oiba photo sing adudi isam samna thamba yai. Aduga sensitive rule hairagana leader sing adugi photo sing adu yamna section thamgodabani haibadi leader sing adugi photo sing adu manghan takhanba yade langthokpasu yade. Makhoi gi photo sing adu karigumba yamna section thamdaba taragadi adom ahakba chairak sing asi phangadoribani. Maram masina leader sing adugi photo adu yamna section thamnai. Aduga masi karigumba kanda masigi rule sing asi thugairamba taragadi haibadi diary da government yadaba sing asi iramba thengnaba taragadi wahang amata hangba tawdana arrest tawba amasung prison natragana labor camp singda thammi. Aduga nakala maromda North Korea gi real life da praja sing adugi oiba behavior sing adu amukti yengminasi. Leibak adugi praja sing aduna akibana maram oiraga makhoigi personal oiba opinion sing adu isinde. Diary sing adu yamna simple oina thammi. Sensitive oiba thought sing adu losillaga thamgani. Karigumba kanda diary sing adu thamdabana nammi. Mataw asum tawna leibak adugi praja sing adu namsillaga thambi. Masi tasengna haiba taragadi North Korea da tawriba mawong sing asi rule ama natte masidi control amani. Makhoigi miyam sing praja sing asibu control tawba makhoina kari khali kari yengli haiba asi phawba yengsinba question senaraga lei. Nakala maromda Eikhoi da normal oiriba sing haibadi isai taba diary iba paisa saving tawba asigumba asina North Korea gumba country amadadi kayagi matik dangerous oiribano. Masidagi Eikhoina khangle madudi
freedom haiba asi sumnagi wahi ama oibata natana privilege ama oi haiba asi